ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩꯇꯥꯔꯕ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯃꯥ ꯂꯥꯛꯏꯅꯦꯍꯦ, ꯊꯣꯛꯂꯛꯎ꯫ ꯃꯈꯨꯠꯇ ꯀꯩꯁꯨ ꯄꯥꯏꯔꯛꯇꯦ, ꯃꯆꯥ ꯅꯤꯡꯉꯣꯜꯒꯤꯗ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯂꯩꯃꯍꯜ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯅꯧꯅ ꯃꯆꯥꯅꯨꯄꯤꯁꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯥꯗꯣꯏ ꯃꯄꯥꯜꯗ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯂꯩꯈꯤꯗꯕ ꯊꯥꯕꯨꯝ ꯑꯅꯤ ꯍꯥꯏꯒꯗꯧꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯖꯩ꯫ ꯂꯥꯏꯕꯛꯇ ꯑꯃꯨꯕ ꯆꯟꯗꯜꯁꯨ ꯊꯤꯜꯂꯤ꯫ ꯂꯩꯃꯍꯜꯅ ꯏꯃꯥ ꯂꯥꯛꯏꯌꯦ, ꯏꯃꯥ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯃꯪꯒꯣꯜꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ꯫ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤꯁꯨ ꯐꯝ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯖꯩ꯫ ꯅꯪꯕꯨ ꯀꯔꯤꯁꯨ ꯆꯥ ꯊꯛꯇ꯭ꯔꯕ꯭ꯔꯣ? ꯅꯁꯥꯁꯦ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯦ, ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦꯅꯦ꯫ ꯏꯃꯥ, ꯀꯔꯤꯕꯨ ꯆꯥꯒꯅꯤ? ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯝꯇ ꯐꯥꯎꯗꯦ꯫ ꯏꯃꯥꯅ ꯁꯤꯗ ꯂꯩꯕ ꯑꯣꯏꯔꯗꯤ ꯀꯔꯤꯅꯣ ꯇꯧꯔꯒ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯕ ꯌꯥꯕꯅꯤ꯫ ꯑꯥꯗꯁꯨ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯒ ꯏꯃꯥꯅꯦ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯦ꯫ ꯁꯤꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄꯁꯨ ꯉꯝꯗꯦꯗꯣ, ꯑꯗꯨꯒꯤꯗꯤ ꯃꯌꯥꯅꯤꯗ꯫ ꯅꯆꯥꯏꯒꯤꯗꯤ ꯌꯥꯅꯤ, ꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦ꯫ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ, ꯅꯃꯥꯏꯒꯤ ꯊꯃꯣꯏꯗꯤ ꯋꯥꯏꯅꯦ꯫ ꯅꯄꯥꯕꯨꯡ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯃꯥ? ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯅꯤꯡꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯗꯤ ꯂꯩ, ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕ, ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝꯕꯨ ꯂꯧꯊꯣꯛꯀꯗꯣꯏꯒꯤ ꯆꯥꯊꯣꯛꯀꯗꯣꯏꯒꯤ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯛ ꯂꯩ꯫ ꯃꯁꯤ ꯄꯨꯝꯕ ꯅꯤꯡꯊꯦꯝꯅ ꯃꯨꯟꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯊꯥꯗꯣꯏꯒ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯁꯦꯜ ꯊꯨꯝ ꯂꯝꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯧꯏ, ꯑꯗꯨꯕꯨ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯍꯦꯟꯅ ꯃꯊꯃꯣꯏ ꯋꯥꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯧꯒꯠꯂꯛꯄ ꯇꯥꯡꯀꯛ ꯑꯗꯨꯗ ꯃꯥꯒꯤꯗꯤ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏ, ꯅꯄꯥꯕꯨꯡꯒ ꯑꯩꯒꯁꯨ ꯋꯥ ꯃꯨꯟꯅ ꯈꯟꯅꯔꯦ꯫ ꯕꯦꯝꯃ, ꯅꯪ ꯑꯥꯗ ꯑꯣꯏꯅ ꯍꯜꯂꯒ ꯂꯩꯔꯨꯔꯁꯤ꯫ ꯊꯥꯗꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯃ ꯎꯠꯇꯨꯅ ꯍꯥꯏ, ꯏꯃꯥ, ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯆꯥꯁꯤ ꯌꯨꯝ ꯄꯥꯜꯂꯕꯤ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯨꯄꯤꯅꯤ꯫ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ, ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯌꯨꯝꯁꯤꯗ ꯅꯊꯟꯇꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯒ ꯑꯥꯗ ꯏꯃꯥꯒ ꯅꯄꯥꯒꯅ ꯀꯔꯝ ꯂꯩꯕ ꯉꯝꯒꯅꯤ? ꯏꯃꯥ ꯊꯋꯥꯏ ꯌꯥꯝ ꯋꯥꯏ꯫ ꯏꯃꯥ, ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦꯕ, ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯅꯨ꯫ ꯅꯆꯥꯁꯨ ꯆꯥꯗ ꯊꯛꯇꯕꯅ ꯐꯖꯅ ꯁꯣꯛꯆꯤꯜꯂꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯎ, ꯑꯥꯗ ꯑꯣꯏꯅ ꯍꯜꯂꯒ ꯂꯩꯈ꯭ꯔꯁꯤ꯫ ꯂꯩꯃꯍꯜ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯂꯩꯍꯟꯅꯕ ꯋꯥ ꯍꯥꯏꯅꯕꯅꯤ꯫ ꯃꯁꯤꯕꯨ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯗꯣꯏꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯀꯟꯅ ꯌꯥꯗ꯭ꯔꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅ ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕꯤꯈꯤꯕꯗꯥꯏꯅꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯆꯥ ꯑꯩꯅ ꯏꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯍꯟꯗꯨꯅ ꯂꯩꯔꯨꯕꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯆꯥ ꯑꯩꯉꯣꯟda ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ? ꯏꯃꯥ, ꯅꯆꯥ ꯑꯩꯗꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯌꯥꯝꯅ ꯀꯤꯖꯩ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯥ ꯍꯥ? ꯂꯥꯏꯕꯛ ꯊꯤꯕꯕꯨ ꯀꯅꯥꯅ ꯑꯣꯏꯅꯤꯡꯕꯒꯦ? ꯃꯁꯤꯗꯤ ꯂꯥꯏꯕꯛꯅꯤ, ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯅꯣꯛꯅꯒꯅꯤ? ꯏꯃꯥ, ꯃꯁꯤꯒꯤ ꯋꯥꯁꯦ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯤꯗ꯫ ꯏꯃꯥ ꯂꯥꯛꯄꯗꯤ ꯀꯩ ꯆꯥꯅꯤ? ꯁꯪꯒꯣꯝ ꯁꯦꯝꯃꯧꯔꯥ? ꯏꯃꯥ, ꯀꯔꯤꯁꯨ ꯊꯛꯅꯤꯡꯗꯦ꯫ ꯕꯦꯝꯃ, ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯌꯥꯎ ꯀꯩꯗꯧꯒꯦ? ꯏꯃꯥ, ꯃꯐꯝꯁꯦ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯈ꯭ꯔꯕ, ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯏꯄꯨꯔꯣꯏꯕꯗꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯅꯆꯥ ꯑꯩꯅ ꯈꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯏꯃꯥꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯨꯁꯤ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯃꯗꯨ ꯄꯥꯝꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯅꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄꯅꯦ꯫ ꯕꯦꯝꯃ, ꯅꯪ ꯋꯥꯈꯜꯗꯣ ꯑꯝꯇꯗꯤ ꯈꯜꯂꯨꯅꯦ꯫ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯁꯨꯛ ꯆꯥꯎꯕꯁꯦ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ
ꯃꯕꯨꯛ ꯆꯦꯜꯂꯝꯕ ꯇꯧꯏ ꯌꯨꯝꯁꯤꯗꯒꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗ ꯑꯩꯅ ꯌꯨꯝꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯥꯗ ꯂꯩꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯃꯁꯤꯗ ꯑꯣꯏꯔꯦꯀꯣ ꯄꯤꯕꯥ ꯑꯃ ꯄꯣꯛꯄ ꯀꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯄꯩꯈꯩ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯏꯔꯜ ꯂꯩꯊꯨꯝ ꯐꯅꯌꯥꯝ ꯂꯩꯔꯕꯁꯨ ꯏꯌꯥ ꯅꯨꯄꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯃꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦꯗꯅ ꯕꯦꯝꯃ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯅꯪ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯨ ꯅꯄꯥꯕꯨꯡꯒꯁꯨ ꯅꯣꯡꯃ ꯂꯥꯛꯈꯤꯅꯤ ꯑꯩ ꯂꯥꯛꯑꯣ ꯂꯥꯛꯀꯗꯕ ꯑꯣꯏꯗꯤ ꯉꯟꯅ ꯂꯥꯛꯎꯀꯣ ꯏꯃꯥ ꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯣꯏ ꯍꯣꯏ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏ ꯃꯁꯤꯗ ꯑꯗꯨꯃꯛ ꯊꯥꯗꯣꯏꯅ ꯌꯥꯗ꯭ꯔꯤ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯊꯥꯗꯣꯏꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯇꯥꯕꯅꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯕꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯅꯥꯗ ꯀꯤꯔꯨꯅꯤ ꯊꯥꯗꯣꯏ ꯍꯥꯏꯔꯦ ꯃꯁꯛ ꯐꯖꯕꯅꯤ ꯍꯣꯏ ꯅꯤꯡꯊꯦꯝꯒ ꯃꯈꯣꯏꯅꯤꯕꯨꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯁꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯕꯅꯤ ꯑꯁꯨꯛ ꯐꯖꯕꯤ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯂꯩꯔꯒ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯂꯧꯒꯅꯤ ꯃꯥꯕꯨ ꯂꯧꯔꯕꯗꯤ ꯅꯤꯡꯊꯦꯝꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯏꯪꯈꯣꯜ ꯂꯧ ꯄꯔꯤ ꯀꯌꯥ ꯀꯌꯥ ꯃꯗꯨ ꯄꯨꯝꯕ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯊꯥꯗꯣꯏꯕꯨ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯕꯨ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯑꯗꯨꯗ ꯃꯤꯇꯥꯗꯨꯅ ꯄꯤꯕꯥꯔꯦꯜ ꯆꯪꯂꯛꯏ ꯃꯔꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛ ꯃꯥꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯦꯛꯇ ꯀꯧꯒꯦ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯁꯤꯔꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯎꯕ ꯌꯥꯗꯕꯅꯤ ꯂꯥꯛꯀꯅꯨ ꯂꯥꯛꯀꯅꯨꯅ ꯍꯦꯛꯇ ꯍꯥꯏꯕꯅꯦꯕ ꯊꯥꯗꯣꯏꯁꯨ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯄꯥꯏꯗꯨꯅ ꯃꯪꯒꯣꯜ ꯋꯥꯏ ꯁꯤꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯄꯤꯕꯥꯔꯦꯜꯕꯨ ꯎꯔꯗꯨꯅ ꯍꯥꯏ ꯁꯣꯝꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯃꯔꯝ ꯂꯩꯇꯅ ꯂꯥꯛꯏ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯅꯪ ꯅꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯁꯦꯟꯅꯕ ꯂꯩꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯁꯥꯎꯅꯤꯡꯅ ꯄꯤꯕꯥꯔꯦꯜ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯃꯇꯨꯡꯗ ꯈꯛ ꯉꯥꯡꯒꯅꯨ ꯍꯥꯏꯐꯦꯠ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯣ ꯍꯥꯏ ꯂꯩꯔꯥꯡ ꯂꯩꯈꯣꯡ ꯁꯣꯝꯖꯒꯦ ꯂꯩꯔꯥꯡ ꯅꯪꯒꯤ ꯂꯩꯅꯝꯗ ꯉꯥꯎꯖꯕ ꯈꯣꯏꯃꯨꯅꯤ ꯂꯩꯁꯨ ꯀꯧꯔꯥꯡꯏ ꯊꯛꯆꯅꯤꯡꯕ ꯅꯪꯒꯤꯁꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯎꯁꯤꯠꯇꯕ ꯅꯠꯆꯗꯦ ꯁꯣꯝꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯄꯤꯕꯥꯔꯦꯜ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯊꯨꯅ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯆꯠꯈꯤꯕ ꯑꯗꯨꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯅꯪ ꯃꯁꯤ ꯈꯪꯉꯨ ꯅꯤꯡꯊꯦꯝꯗꯨꯅ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯅꯪꯉꯣꯟꯗ ꯈꯛ ꯍꯥꯏꯔꯣꯏꯅꯤ ꯃꯥ ꯂꯩꯈꯤꯗꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯆꯥꯛ ꯆꯥꯕꯒ ꯆꯪꯕꯖꯥ ꯅꯠꯇꯦꯗ ꯅꯧꯖꯔꯤꯕꯤ ꯅꯪꯅ ꯑꯁꯨꯝꯅ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯦꯝꯅꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯪꯅ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯕꯨ ꯅꯧꯇ ꯇꯥꯈꯣ ꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯥꯝꯃ ꯍꯥꯡꯂꯒ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯒꯤꯗꯃꯛ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯒꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯂꯦꯞꯀꯦ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯑꯁꯨꯝꯅ ꯇꯥꯕꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯊꯥꯗꯣꯏ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯈ꯭ꯔꯦ ꯃꯈꯥꯗ ꯁꯠ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯄꯤꯕꯥꯔꯦꯜꯒꯤ ꯃꯈꯖꯥꯏꯗ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯍꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯥꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯈꯨꯠ ꯊꯥꯔꯛꯄꯗꯨꯗ ꯄꯤꯕꯥꯔꯦꯜ ꯃꯥꯁꯨ ꯈꯪꯁꯥꯎ ꯁꯥꯎꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯠ ꯊꯥꯔꯕ ꯈꯨꯠꯇꯪ ꯊꯥꯕꯤꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯊꯕꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯕꯨ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯩꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯁꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯅꯨꯄꯥ ꯑꯣꯏꯔ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯩꯗꯧꯗꯣꯏꯅꯣꯕ ꯃꯁꯤꯗ ꯄꯤꯕꯥꯔꯦꯜꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯥꯡꯗ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯍꯦꯛꯇ ꯆꯤꯡꯏ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯃꯥꯕꯨ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯍꯦꯛ ꯆꯥꯕ ꯏꯐꯠꯇ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯊꯥꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯍꯦ ꯃꯤꯐꯠꯇ ꯌꯥꯝ ꯊꯨꯅ ꯊꯥꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯄꯤꯕꯥꯔꯦꯜ ꯑꯩꯅ ꯅꯤꯡꯈꯤꯕ ꯄꯥꯎꯈꯤ ꯄꯣꯠꯁꯛ ꯑꯝꯇ ꯉꯁꯤ ꯐꯥꯎ ꯐꯪꯗꯅ ꯇꯣꯛꯇ꯭ꯔꯤ ꯌꯦꯡꯖꯥꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛ ꯌꯦꯡꯉꯣ ꯊꯥꯗꯣ ꯍꯥꯏꯕꯅꯦ
ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯎ ꯊꯥꯗꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯂꯥꯎꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯤꯐꯠ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯂꯥꯎꯒꯅꯨ ꯂꯥꯎꯕ ꯅꯪꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯐꯪꯂꯣꯏ ꯄꯤꯕꯥꯔꯦꯜ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯥꯟꯖ ꯐꯠ ꯂꯥꯛꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯣꯏꯔꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒꯤ ꯍꯦꯛꯇ ꯄꯤꯕꯥꯔꯦꯜꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗꯨꯗ ꯀꯥꯎꯁꯤꯜꯂꯤ ꯄꯤꯕꯥꯔꯦꯜ ꯂꯩꯃꯥꯏꯗ ꯎꯞꯂꯒ ꯇꯥꯏ ꯊꯥꯗꯣꯏ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩ ꯃꯥꯟꯖ ꯍꯦꯟꯅ ꯁꯥꯎꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯋꯥꯈꯜ ꯅꯪ ꯅꯀꯣꯛ ꯊꯨꯒꯥꯏꯕ꯭ꯔꯥ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡꯗꯨꯅ ꯀꯥꯎꯁꯤꯟꯒꯦ ꯇꯧꯏ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯕꯥꯟꯖ ꯇꯣꯛꯂꯣ ꯃꯥꯕꯨ ꯐꯨꯔꯅꯨ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯇꯣꯛꯄꯤꯔꯣ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯈꯠꯅ ꯆꯩꯅꯕ ꯑꯩ ꯄꯥꯝꯗꯦ ꯇꯣꯛꯄꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯕꯅꯤ ꯌꯥꯔꯗ꯭ꯔꯥ ꯃꯈꯣꯏꯅ ꯅꯪꯕꯨ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯒꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯨꯕꯒꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯒꯤꯅꯤ ꯊꯥꯗꯣꯏ ꯄꯤꯕꯥꯔꯦꯜ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯥꯟꯖ ꯅꯤꯡꯊꯦꯝꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯈꯛꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯔꯛꯏ ꯆꯥꯔꯦ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯄꯅꯤ ꯃꯥꯒꯤ ꯃꯇꯥꯎ ꯅꯤꯡꯊꯦꯝꯅ ꯊꯥꯗꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯤ ꯃꯥꯟꯖꯅ ꯃꯨꯟꯅ ꯈꯪꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯥꯟꯖ ꯃꯥꯒꯤ ꯃꯇꯥꯎ ꯅꯤꯡꯊꯦꯝꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯆꯠꯈꯤꯕ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯗꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯍꯧꯔꯦ ꯃꯥꯟꯖꯅ ꯊꯥꯗꯣꯏꯕꯨ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯜꯂꯤ ꯃꯥꯁꯨ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯨꯕꯅ ꯍꯦꯛꯇ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯗꯦ ꯃꯤꯒꯤ ꯃꯤꯅꯣꯛ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯗꯨꯕꯨ ꯃꯍꯥꯛ ꯀꯤꯖꯩ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯪꯉꯣꯟꯗ ꯎꯁꯤꯠꯇꯕ ꯃꯤꯑꯣꯏ ꯑꯝꯇ ꯑꯩꯅ ꯂꯦꯝ ꯊꯥꯔꯣꯏ ꯃꯥꯟꯖ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤ ꯈꯠꯅꯕꯤꯒꯅꯨ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯅꯣꯡꯗꯝ ꯊꯤꯅ ꯑꯗꯨꯝ ꯂꯩꯖꯈꯤꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯃꯁꯤ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯏꯇꯥꯎꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ ꯊꯥꯗꯣꯏ ꯏꯇꯥꯎꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯩ ꯃꯥꯕꯨ ꯋꯥꯔꯧꯏ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯟꯈꯤ ꯍꯤꯗꯥꯛ ꯊꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯤꯗꯥꯛ ꯊꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯊꯥꯗꯣꯏꯕꯨꯔꯥ ꯍꯥꯏꯁꯦ ꯃꯥꯅꯤ ꯊꯥꯗꯣꯏꯅꯤ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯊꯥꯕꯜꯂꯩꯗꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯣꯏꯗ꯭ꯔꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯄꯨꯁꯤꯜꯂꯛꯀꯅꯨꯗ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯣꯕ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩ ꯃꯥꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯃꯥꯕꯨ ꯑꯃꯨꯛ ꯉꯟꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯄꯜꯂꯔꯣꯏ ꯃꯍꯥꯛꯊꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯂꯩꯈꯥ ꯇꯥꯔꯦ ꯃꯁꯤ ꯃꯍꯥꯛꯅ ꯑꯣꯏꯍꯟꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯃꯥꯅ ꯑꯣꯏꯍꯟꯕꯅꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯗꯤ ꯉꯝꯂꯣꯏ ꯑꯗꯨꯅꯔ ꯏꯇꯥꯎꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯥꯗꯣꯏꯒꯤ ꯋꯥ ꯄꯜꯂꯛꯏꯁꯦ ꯌꯥꯍꯨꯝ ꯑꯃ ꯁꯠ ꯊꯛꯆꯤꯟꯗꯨꯅ ꯈꯨꯝꯂꯛꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯀꯔꯤ ꯇꯧꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯟꯅꯗꯨꯃꯛ ꯂꯩꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯂꯒꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪꯒꯤꯁꯦ ꯊꯥꯗꯣꯏ ꯅꯤꯡꯊꯤꯕꯤ ꯊꯥꯗꯣꯏ ꯁꯛꯇ ꯆꯨꯗ ꯅꯠꯇꯅ ꯅꯤꯡꯊꯦꯝꯅ ꯊꯝꯕꯤꯔꯝꯕ ꯃꯔꯜ ꯃꯊꯨꯝꯁꯨ ꯄꯩꯈꯩ ꯂꯩꯔꯤꯕ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯃꯔꯟꯒꯤ ꯃꯔꯟ ꯉꯥꯛꯇꯅ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨ ꯂꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨ ꯂꯣꯏꯕꯤ ꯃꯥꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨ ꯂꯣꯏꯕꯤ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯃꯤꯅ ꯃꯔꯟ ꯃꯊꯨꯝ ꯌꯥꯝ ꯂꯩꯔꯦ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯃꯤ ꯑꯇꯩ ꯄꯥꯈꯪꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝꯗ ꯌꯦꯡꯂꯒ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯣꯏꯔꯨꯝꯗꯤ ꯂꯨꯝꯅꯔꯤꯕ ꯃꯥꯕꯨ ꯂꯧꯅꯕ ꯃꯥꯕꯨ ꯑꯃꯨꯛ ꯂꯧꯕ ꯍꯥꯟꯕ ꯃꯤꯗꯨꯗꯤ ꯃꯔꯥꯏꯕꯛ ꯊꯤꯅ ꯐꯔꯝꯅꯤ ꯀꯔꯤ ꯍꯥꯏꯕ ꯊꯥꯗꯣꯏꯕꯨ ꯀꯣꯏꯔꯨꯝ ꯂꯨꯝꯅꯔꯦ ꯍꯥꯏꯕ ꯂꯨꯝꯅꯔꯕꯅꯦ ꯃꯃꯤꯡ ꯉꯥꯏꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨ ꯂꯣꯏꯕꯤꯅ ꯐꯥꯎꯔꯦ ꯀꯥꯟꯅꯗꯦ ꯃꯁꯤ ꯃꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯕꯨ ꯂꯨꯝꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯤꯅ ꯍꯥꯟꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯂꯩꯍꯧꯔꯤꯕꯗꯨꯅ ꯀꯧꯏ ꯏꯇꯥꯎ ꯉꯥꯏꯈꯣ ꯀꯩꯅꯣꯅꯦ ꯍꯤꯗꯥꯛ ꯊꯛꯄꯒꯤ ꯁꯦꯜꯒ ꯄꯤꯗ꯭ꯔꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ
ꯑꯗꯨꯃꯛ ꯀꯨꯃꯥꯔ ꯆꯠꯈꯤ ꯆꯨꯝꯗ꯭ꯔꯤꯡ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯁꯥꯗꯣ ꯍꯤꯗꯥꯛ ꯊꯛꯂꯨꯕꯅ ꯈꯔꯗꯤ ꯉꯥꯎꯏ ꯑꯗꯨꯕꯨ ꯉꯥꯎꯗꯕ ꯁꯥꯕ ꯃꯇꯧ ꯑꯃꯗ ꯁꯨꯃꯥꯡꯗꯣ ꯂꯦꯞꯇꯨꯅ ꯀꯧꯏ꯫ ꯊꯥꯗꯣꯏ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯊꯥꯗꯣꯏ! ꯏꯃꯨꯡꯗꯒꯤ ꯊꯥꯗꯣꯏ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ? ꯀꯨꯃꯥꯔ ꯊꯥꯗꯣꯏꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯣꯜꯂꯤ꯫ ꯑꯩ ꯀꯨꯃꯥꯔ ꯑꯋꯥꯡꯂꯣꯝꯗꯒꯤ꯫ ꯑꯣ, ꯀꯔꯤ ꯊꯕꯛꯀꯤ? ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ꯫ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ? ꯀꯔꯤꯒꯤ ꯅꯪ ꯑꯩꯒꯗꯤ ꯎꯅꯗꯣꯏꯕ? ꯀꯩꯅꯣ ꯁꯨꯝ ꯎꯅꯕ ꯌꯥꯗ꯭ꯔꯣ? ꯐꯝꯃꯣ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯗꯥꯔꯤꯁꯤꯗ ꯑꯣꯏꯅ ꯁꯨꯝ ꯍꯦꯛꯇ ꯐꯝꯂꯒꯦꯀꯣ꯫ ꯍꯥꯏꯔꯒ ꯀꯨꯃꯥꯔ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯤꯗꯥꯛ ꯊꯛꯏ꯫ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯊꯥꯗꯣꯏꯅ ꯈꯪꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯩꯅꯗ꯭ꯔꯦ꯫ ꯍꯤꯗꯥꯛ ꯊꯛꯂꯒ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯆꯠꯄꯤꯔꯣ, ꯁ꯭ꯋꯥꯏꯗꯒ ꯐꯝꯕꯤꯔꯅꯨ꯫ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯀꯩꯗꯧꯒꯦ? ꯅꯪꯁꯨ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨꯅꯦ ꯐꯝꯃꯨꯅꯦ, ꯀꯔꯤꯝ ꯏꯀꯥꯏꯒꯅꯨꯅꯦ꯫ ꯑꯩꯒꯤ ꯃꯤꯡ ꯀꯨꯃꯥꯔ ꯀꯧꯏ꯫ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯁꯤꯕ, ꯐꯝꯃꯣꯕ꯫ ꯁꯣꯝꯁꯦ ꯑꯍꯜꯗꯤ ꯑꯣꯏꯅ ꯎꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯑꯍꯜ ꯅꯠꯇꯦ, ꯑꯩꯕꯨ ꯌꯦꯡꯕꯗꯒ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯅ ꯎꯔꯕ꯭ꯔꯅꯦ? ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯤꯜꯂꯒ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ? ꯍꯤꯗꯥꯛ ꯊꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ, ꯆꯠꯄꯤꯔꯣ꯫ ꯑꯣ, ꯑꯩꯗꯤ ꯈꯪꯂꯨꯗꯕ꯫ ꯅꯪꯅ ꯍꯩꯅꯗ꯭ꯔꯕꯅꯤꯅ ꯑꯩ ꯊꯛꯂꯔꯣꯏꯗ꯫ ꯑꯩ ꯁꯨꯛꯊꯛ ꯍꯦꯛ ꯊꯛꯂꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯤ꯫ ꯀꯩꯅꯣ? ꯀꯩ ꯋꯥꯉꯥꯡꯅꯣ ꯁꯣꯝꯒꯤꯁꯤꯕꯣ? ꯑꯩꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯋꯥꯅꯤ꯫ ꯆꯠꯄꯤꯔꯣ, ꯂꯦꯡꯕꯤꯔꯣ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯩ꯫ ꯀꯨꯃꯥꯔꯗꯤ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯃꯗ ꯂꯩꯗꯨꯅ ꯍꯥꯏꯔꯤ꯫ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯅꯪꯒꯤ ꯆꯍꯤꯁꯨ ꯐꯖꯅ ꯅꯧꯔꯤ꯫ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯀꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯗꯣꯏ, ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯂꯨꯍꯣꯡꯂꯁꯤꯗꯅ꯫ ꯀꯔꯤ ꯍꯥꯏꯕꯒꯦ? ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ꯫ ꯑꯩꯁꯨ ꯅꯥꯝꯃ ꯍꯥꯡꯂꯕ ꯌꯨꯝꯕꯥꯟꯅꯤ, ꯅꯪꯁꯨ ꯂꯨꯈ꯭ꯔꯥꯕꯤ꯫ ꯑꯩꯈꯣꯏꯅꯤ ꯊꯣꯛ ꯂꯨꯍꯣꯡꯊꯣꯛꯄ ꯌꯥꯏꯗꯅ꯫ ꯊꯥꯗꯣꯏ ꯌꯨꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯀꯥ ꯍꯦꯟꯖꯤꯜꯂꯛꯄ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯩ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯅꯨ꯫ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯨ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯦꯡꯉꯣ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯅꯪꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨ ꯂꯣꯏꯕꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯃꯤ ꯐꯥꯎꯕ ꯌꯥꯎꯅ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯅꯪꯕꯨ ꯂꯨꯝꯅꯔꯤꯕ꯫ ꯃꯁꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯀꯦ꯫ ꯁꯣꯝꯕꯨ ꯑꯉꯥꯎꯕ ꯃꯤꯔꯣ? ꯑꯩꯅ ꯆꯠꯄꯤꯔꯣ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛ ꯍꯟꯖꯤꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯀꯌꯥꯝ ꯊꯨꯅ ꯂꯦꯡꯕꯤꯔꯣ? ꯑꯩ ꯉꯥꯎꯗꯦꯅꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯗꯤ ꯑꯩ ꯉꯥꯎꯏꯀꯣ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯤ, ꯆꯠꯂꯣ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯌꯥꯝꯅ ꯐꯖꯗꯦ꯫ ꯑꯩꯕꯨ ꯃꯤꯅ ꯂꯥꯟꯅ ꯂꯧꯅꯈꯤꯅꯤ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯥꯟꯖꯃꯨꯛ ꯂꯥꯛꯏ꯫ ꯃꯥꯟꯖꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯌꯦꯡꯗꯨꯅ, ꯇꯥ ꯀꯨꯃꯥꯔ, ꯏꯌꯥꯝꯕꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯃꯃꯤꯠꯇꯨꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ, ꯃꯥꯟꯖ, ꯅꯪꯁꯨ ꯂꯥꯛꯏꯔꯣ? ꯆꯪꯂꯣ, ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯗꯥꯔꯤꯁꯤꯗ ꯍꯦꯛꯇ ꯐꯝ꯫ ꯐꯤꯗꯥꯒ ꯑꯝꯇ ꯄꯨꯊꯣꯔꯛꯇꯦ, ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯗ ꯐꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯃꯨꯅꯦ, ꯁꯤꯗ ꯅꯪ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯑꯗꯨꯕꯨꯔꯣ, ꯊꯥꯗꯣꯏꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯍꯩꯁꯤꯗ ꯃꯥꯟꯖ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯀꯨꯃꯥꯔꯒꯤ ꯃꯈꯖꯥꯏꯗꯨ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, ꯀꯔꯤ ꯍꯥꯏꯕ? ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯃꯨꯛ ꯀꯥꯏꯌꯨꯅꯦ꯫ ꯅꯆꯤꯟꯗ ꯊꯨꯒꯥꯏꯌꯨꯔ ꯅꯪ? ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯏꯅꯦ, ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯏ ꯃꯁꯤ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯇꯝꯊꯤꯅ ꯄꯨꯔꯛꯇ꯭ꯔꯤꯉꯩ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯅꯪ ꯂꯥꯛꯀꯅꯣ꯫ ꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯅꯪꯅ ꯃꯥꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯂꯦꯞꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯃꯥꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯃꯥꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯣꯏꯔꯤꯕꯣ? ꯑꯁꯤꯒꯨꯝꯕ ꯑꯀꯟꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯥꯟꯖ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯀꯨꯃꯥꯔꯕꯨ ꯑꯃꯨꯛꯀ ꯐꯨꯖꯤꯜꯂꯤ꯫ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯍꯩ! ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯅꯤꯡꯕ꯭ꯔꯥ? ꯊꯥꯗꯣꯏꯅ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯇꯥ ꯃꯥꯟꯖ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯇꯣꯛꯄꯤꯔꯣ, ꯇꯥ ꯃꯥꯟꯖ꯫ ꯃꯁꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯌꯣ, ꯅꯊ꯭ꯋꯥꯏ ꯃꯆꯥꯁꯦ ꯃꯥꯡꯉꯤꯈꯛ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯀꯨꯃꯥꯔꯕꯨ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯏꯟꯈꯤ꯫ ꯍꯤꯗꯥꯛ ꯉꯥꯎꯕ ꯀꯨꯃꯥꯔꯁꯨ ꯃꯕꯨꯛꯅꯤꯡꯗ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯆꯠꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯕ? ꯀꯨꯃꯥꯔ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯇꯧ ꯌꯦꯡꯉꯨ, ꯎꯁꯤꯠꯇꯕ! ꯃꯥꯟꯖ ꯃꯃꯤꯠꯇꯨꯅ ꯇꯞꯅ ꯊꯥꯗꯣꯏꯗ ꯌꯦꯡꯉꯤ꯫ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ꯫ ꯊꯥꯗꯣꯏꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯂꯦꯜꯂꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ꯫ ꯃꯁꯤꯗ ꯃꯥꯟꯖꯅ ꯑꯁꯨꯝꯅ ꯍꯥꯏ꯫
Thadoi, nangi punsibu kalakpa mihauba miyoi kayam lei. Hena masing hingalakani. Yumsida nahak na tantani leirib. Nongmadi kudongtiba nang masoiroi. Tuna nang yum toina halaga ima khoiga puna leirubana pharoidra. Karigi aina makhoi pukigani. Ai nupi oizarabaso. Ai kanabusu kidi. Ai makhoi kanabusu kidi. Leirani. Mafam asida ai adumak leirani. Nang nupini. Nupa makhoigi mathaunaga nangi thaunaga kaksangdamnaba yaroi. Mikup amada nangi punsi lekha thagibasu yai. Tamancha. Adudi ai sikro haibra. Ipuroibagi matung induna ai sikro haibra. Thadoi. Karino nang naharidubo. Adum naibu kanana honai. Masi natana kari upai lei. Ai sikibane hena pare. Asi haiduna Thadoi mamitagi mapita atuna kablakli. Mancha Thadoi ki milu pirang dubu ubada mapungning hena nungsiri tapna hai. Nangse miniyam kalaini. Nangsu wakalam da kandu yengo. Patanung da toklabadi karam tawgani. Madam karadi nangna pamdhanu leiro. Ai ngamloi. Mapam sibu thadokuna chatba. Ai khak ngamloi. Tamancha. Ai na khwaidagi kizaba mingtholse. Karino haiba nang khangbra. Hey, halakpi haiba mingtholse yamna kisai. Ai masi yam kisai. Ai halakpi oiba ngamla. Masi oigadabagi mahut. Hey, ipuroibana thambirama yumpham asida lenduna supuk leizagi. Thadoina sumna hairabada Manja su kari haina makha tagadabano haiba khangzadre. Numidangni Manja mapana phamduna ungli. Wakhal kayama loiba naida mahak khalli. Imungdagi magi mama saki tholaktuna haire. Ibungo, chak sarasi. Mana kaubuda tadabaduda amuka kawi. Ibungo, hai, kaidauragi nangbo. Manja wakhal khangta tare. Ima, masanupagi matawaduda. Ibungo, nang kaidauragi, isabu kaidauragi. Ma, kashu tawde. Nang mawanga may tawtawiko. Ima, kashu tawde. Hai, imana nangonda haigadabwa amasu lairibani. Nang na imaw Thadoigi manakta toyna satpa. Makoyna toyna sangmado ima kaya pamdeko. Ima, ma husik lukrabi oirabani. Magi khanbadi imasu yamna nungaiti. Adubu nangdi pakhangni. Pakhang nangna mama thatta laiba yumbaduda toyna sangthok sangsin tawba haibase. Awuba misingna ukraga. Siranana soidana khankhini. Hayeng tungda phattaba soidna oirakani. Imagi wado onare. Karigi mina lana khandoino. Haina sangmudi samsamna sangmudi. Hai, nangnani isamsamna haiba sariba. Aduba minadi isamsamna khak khaloine. Haibiriba siniko hayeng tungdane chopi kaiba soidana nangani. Ima, hausiksi phibam yamna luribani. Thadoi haire itaw hek lekhidabadagi chagani thakani phauba khangdamakai gausatna du leiri. Cheraksida amu nupa naha mayam amana mangonda karanta nam hotnaragliba. Ha, kari haiba. Itaw na thambirama lanthum mayam asida mihawduna mamu kudum sannaba miyoi kayan hotnaragli. Masida aina karamna tumi leithokpa ngamgani. Hoine, aina ngarang imaw Thadoido mina asumna lukrabi samuloibi kaina hainaba wama tareine. Aduniba, phibam asida aina mawu yengsindrabadi kamdawni. Hoi, nangna haribado yamna summi. Aduboibuko, migi miyengdadi lana ukinine. Nangse pakhangni badanama masoidana phanganida. Ima, adumna lana hekta khankinuba. Migi madeng pangmasibu phattaba thabaklane. Aphaba thabakni haidunasu konada phattaba oirakadaba oirabadi kari kanagani. Aina sumamonda oirakli phibam asigi matangda wa kayam haibani. Madam karadi makoi ama pamda leirusu haina haibani. Adubu mana khak yade. Kadaidagi madubu hekta yarani. Yamna phakraba imawni. Mabuk marana tapliba. Laya sini fattadana imawgi punsibu asumna ohelida. Imana sumagi managda sattuna. Mamu matam krada oirasu makoi yumda leirunaba wahayo. Mama tanda yumzawdu leibado ayam pakhali. Imagi bunga itawgi roimi kupaduda. Magi Thadoibu jeksina senabiru haida. Aimonda hairamini ima. Hoi si phari. Imani hek chalaga hairuba haiduni. Ima asingki hayuko. Hoini haigeni si phare. Saksa thoklurasi loin inglamlani. Asumna haiduna mama masa makoi ani haugatuni imungda sangki. Manjari Thadoigi da khanbada awaba ma haibada oirabani. Madamduda
Sirani haiba khanglaba ningthemna mana sakraba matungda magi thadoina karamba phibamda lehogani haina khanbada yamna awaba mu oizakibani. Ningthem phamung aduda yamna wana ana saina kaya ama khangduna hipli. Thadoidi mapuroibagi mataudu yengma ngamjadi tumina mabu uhanda kaya ama mahak kapsakri. Mapuroibagi mamangdadi karisu tawdaba saduna mahak leisai. Mapuroibana sanabani haiduna champut khara phutpiduna madu pisanaba pusilei. Tabiri bro champut khara chase chapam oinaba chaningda haiduna chadana sum leirabadi haksangi pibamse hena soksinkhini si ai injaraki khara chase. Adubu ningthemdi magi anabaduna maram oiduna karimta saningdaba haibadu mahak oiri. Asumna numit khara hausinkhi. Ikhang khangaudana ningthemgi anabadu khanghen henjilakpa haibadu oikhi. Thadoi magi thamoi hena pakhatli. Tabiri bro se tapna sordo holo tapna se ising thakira manja sulai matau ge anaba lusilaba matau aduda pakhatna idaw ningthemna manjabu yengduna hai idaw nongdamba mahakna aigi punsida sanarama lilase bikup asida doiki kadab male yam ware yam ware daw Thadoidi magi milu anida pirangna panba haurakli. Makoi taso kaino hai piribudubo adumna haigano. Manjana idaw adumna haidise idaw ga shudawroi. Ningthemna yamna wana idaw yamna wari ai makak tana hingani haiba thajatre. Aigi thadoise aina sikrabadi lukrabi haibadu oihaurakani ko. Thadoi nang sigon thokna naraiba thire ko makoi taso nang ka shudor nang ai bu thadoktuna chatpa khak yar ai si nangi dama mapok asima lemki haina khankiba namoini adu bu thadoi ai gi wasa dongdamba mahak chanbitre nangi dama kai makha tana hingpa ngamloi tawre bikup asina aigi aroibas itada oikrakani idaw nang mudumna haiganu kaidobaki ai taba ngamdeba mahagini haibada handa yengbada kana leirweko mafamsida laibak tv haibado mahak oihurkani ko idaw aina laikidraba matungda aigi tadoibo nangna sinabiro ko idaw Asumna hairamba wahai asina aroibu oiraga ningthem tuptharaba magi mamit anidu uisintre. Uisinkiba misna anidu amuk hana mahak pangthorakidre. Thadoi mapuroibagi matau aduda mahakti thamoi sokna kapjari. Karino tawriba matau usibo makoi tasaw si hawgano asumna tawgano nangi matau si ay kari oyo haibano nang yawdana ay bugkarap nalalaw haibano ay nang yawdana yung magamloy makoy tatsaw se hawgano mit pago se mit pago makoy tatsaw Milu anidagi atata kamlaytana pirang kaya masusintaray masini hawkrab wari ama. Somdana laimahal ga saurengana masanubigi matangda wari sanari laimahal na hai. Hoy so hayredana yaraktre ada sumlaygi hai. Nangsu nasanubigi masingdo kangliba natro. Sida tatpa mayaw pa niya. Kangini. Ay nadi mana tuda matanda laybado nungayroy kudong tiba nanggani hai na kanmani. Humakoy pabong hit sa na hayro. Ay supana kanade haibani yate. Hay taredana zalage. Magi kanbada isi. Sa pamdak pumamatag kang buzanatre. Ay isa na pise marabag tiba haibado oire ko. Mana sida muglagto laybase. Taykay gimiyoy singnadi. Mabuhalag pini haydo na amang pagtang na bigadawri bani. Mira nga nuwabu kayo. Migi masildi ikoy namin mangamlo ko daw natin. Makoy pabu isa na pido. Yam na pipam sok silawri na. Yam na sok hawri. Chadabagi, tumdabagi, masakay to. Yam na kang silawri. Hana dagi haw na. Chaba tagpada karagat bitsabaga. Piba mamatahog tre.
kusu kumenga loina maksilhauri sauren magi nupinaga asumna haisilakpasidadi mahak hena leitadri aduna pingalei mama hayemak jasi hayemak ekoi nektu jasi isa nupibu kaurusi ada kuina mahak lehenba yadri asumna hainaduna mathangi numitta chaurel magi nupiga loinana masa nupigi manakta chatlami ayuksu phana ngalli taha tahana chali yaukibusu khanghaudi sumangru leptuna Ibema langlen pabung laine ai tabra thuglo thadoi suma pana thoglai mamaga mapaga punna lepto leiram batu dharause pabung ima lei mahalna na pabung sina nangina nakta sasi sinabu khang lakpa ngam sa natreda hekta singdu laklabani pana pabung kakhalo makhoi ani mangolda kakhatuna phamthai thadoi na haisai pabung sangomana semaura Chakti sida puna sakrasi. Chak haiba. Magi nupidi yengduna. Mama, nasa nupina saksasi haina haribusibu. Ikoi nibu mu chak sakisi haribrane. Ay khangjalaksadeda. Thadoina. Kaino babong nung phadok nasagida laklaga chak sarama sadana hankige hairo. Ipana haibadi sida amuk saadun laigadawi sarukpudi. Yumda oina adum puna saurasi haibanida. Yumdadi karige. Lay mahal na mapuroybada. Hayrodana nasanapida. Yumdagidi haigani dana yam haikidayne. Hoi hi haiki. Masanapida yengduna hai. Pabung suyong na laglibasi. Isada wa haigi hay na laglibani. Pabung yani haibiyo. Bema, isadi pibam yam na soksilamin. Isagi oiramli pibam si padi yeng mangamdrene hi. Pabung nasa karisu tawsadi. Nang nadi karisu tawdi haiba. Ipadi yeng mangamtre yengoi namana su hana haikra wani pabung lakningai sida yumda puna hankrasi sigi yumsina sojai sena lonsilamo pabung nasa madu ngamzaroi yumpam asibu thadokdun chatba nasa su ngamzaroi nang madum na hainune namaga pamunga se nangi khanbadu warabani ne nasa kaisu tawjade pabung sida sum nasa leijage matam siam na phatte mi na mi phattabane Yumpam asida nupina nga tata laibadu pa nungaitine nangbu ipana harisi amukta yaune laimahal su yausilagtuna haire Bema napabu na haibasu haibani nangbu kok yarone Ima nachayaba ngamzaro haibani ipuroibana aroime kup oikiba mafam asida nachadumak hingsagi nachakanabasu kirude Thadoi asumna sidata duna chaloi haina haiduna adum laikre mahak Tanzatuda manja sulai. Thadoi ki mamaga mabaga leren badu de kausai. Pabung ima laamiro. Laamini. Dari du da pham thaduna hai. Ma pabung sida sak sakrasi da. Nasa nga leiruke haungnik tu puna sakrasi. Lai mahalna. Chaba budi yai hai bu ibungo. Na pasina wa maro laman doliba. Saurena. Nengonda mu thangjilaklanu ne. Masida thadoi na manjada. Da manja nang namukta Kaitel de ngale biruso. Pakon sibri na sadeko. Lay de yari bukai. Layruke. Ima nasaga pat layruke. Kuiroi. Ang si sakrasi. Hairaga hakotli thadoina. Selpuku ay lang thukmuki. Kay sel da yarni. Engona sel yawri. Sina sum layrake. Ima ngak pamlamuko. Hairam laga mancha thongalom da thona satki. Magi matau du bu yenglaga lay mahal na haisai. Magi samsam matau sia. Husip hawa halamtriko. Adungai ningthem ga loinari ngaida laimhal amadi saurena manjabu masak muna khangi ningthem amadi manja makoi ani si yamna nungsistana loinai haibasi makoi ani na khangi thadoina hai ima ta manja se mabuk yamna pai manai bu yengsili aigi mateng kayama mahak na pangi chaurena bema ibung wasibu luhungdri bunatrane luhungdri pakhangni laimhalna bema Pakang mana nangi sida toina lakpra lae ma lae haiba Bema ima di yamna pakhatlebo Pakang mana nangbo kayam kuini yengsinba senaba ngamgani masu magi punsi amada hingjaribani kairo leikagi mina mabuk seplakpa matangda hekta patanam amane pisilakadoribani matamduda kari oini chaurena haisu haibani bema husik matamgi miyuisingse mabuk senaba karino mai tawri Aduna bema nang yung toy na halaga na pakoy ka nungain layurasi
ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯇꯧꯔꯣꯏꯕ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯋꯥꯈꯜ ꯄꯪꯀꯟꯅ ꯈꯟꯖꯤꯜꯂꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯗ ꯌꯥꯔꯤꯕ꯭ꯔꯅꯦ ꯃꯁꯤꯕꯣ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯂꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯩ ꯇꯅꯥꯔꯥꯟꯕ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯪꯁꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯂꯨꯁꯤ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯑꯩꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯄꯥꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯅꯆꯥꯅꯨꯄꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯨꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯥꯎꯔꯦꯟꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯅ ꯎꯏꯗꯀꯣ ꯑꯩꯕꯨ ꯃꯁꯤꯒꯤ ꯋꯥꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ ꯃꯥꯟꯖꯁꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯥꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ ꯃꯄꯥꯜꯗ ꯆꯥꯎꯔꯦꯟ ꯂꯩꯔꯝꯕꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯄꯥꯕꯨꯡ ꯉꯥ ꯂꯩꯔꯛꯏ ꯆꯥꯎꯈ꯭ꯔꯦ ꯗꯣꯟꯊꯣꯛꯅ ꯅꯪꯒꯤ ꯉꯥꯁꯤꯗꯤ ꯆꯥꯎꯕ꯭ꯔ ꯄꯥꯕꯨꯡ ꯁꯤꯅ ꯈꯔ ꯍꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯔꯛꯂꯕ ꯍꯥꯎꯔꯅꯤ ꯏꯄꯥꯒꯤ ꯍꯦꯛ ꯁꯦꯝꯃꯤꯟꯅꯔꯁꯤ ꯌꯥꯅꯤ ꯄꯥꯕꯨꯡ ꯅꯆꯥ ꯑꯗꯨꯝ ꯁꯦꯝꯖꯒꯦ ꯏꯄꯥꯁꯤ ꯌꯥꯎꯒꯦꯅꯦꯍꯦ ꯌꯥꯅꯤꯕ ꯅꯆꯥꯄꯠ ꯁꯦꯝꯂꯨꯒꯦ ꯍꯥꯏꯔꯒ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯂꯤ ꯆꯥꯛꯈꯨꯝ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯂꯥꯎꯏ ꯊꯥꯗꯣꯏ ꯉꯥ ꯁꯦꯝꯅꯕ ꯊꯥꯡꯒ ꯀꯣꯝꯄꯥꯛꯀ ꯄꯨꯊꯣꯔꯛꯎꯍꯦ ꯊꯥꯗꯣꯏꯅ ꯃꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯃꯥꯟꯖꯅ ꯉꯥꯗꯨ ꯐꯖꯅ ꯁꯦꯝꯂꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯅ ꯐꯖꯅ ꯊꯣꯡꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯔꯛꯇꯕ ꯃꯍꯥꯛ ꯀꯨꯏꯔꯦ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯌꯥꯎꯕꯗꯨꯗ ꯉꯁꯤꯗꯤ ꯃꯍꯥꯛ ꯆꯥꯛ ꯈꯔꯗꯤ ꯆꯥꯔꯤ ꯃꯥꯟꯖꯅ ꯍꯥꯏ ꯄꯥꯕꯨꯡ ꯍꯥꯎꯗ꯭ꯔꯥ ꯈꯔ ꯌꯥꯝ ꯆꯥꯁꯤꯟꯕꯤꯌꯨ ꯍꯥꯎꯏ ꯌꯥꯝꯅ ꯍꯥꯎꯏ ꯑꯁꯨꯝꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯆꯥꯎꯔꯦꯜꯒ ꯂꯩꯃꯍꯜꯒꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ ꯌꯨꯝꯗ ꯄꯨꯂꯞ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯩ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯏꯃꯥ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯍꯥꯏꯕ ꯋꯥꯗ ꯅꯆꯥꯅ ꯏꯟꯗꯦ ꯍꯥꯏꯕꯒꯤ ꯁꯥꯎꯕꯤꯒꯅꯨ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯏꯪꯈꯣꯜ ꯁꯝꯕꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯛ ꯆꯠꯅꯤꯡꯗꯦ ꯅꯆꯥꯗꯨꯃꯛ ꯁꯤꯗ ꯂꯩꯖꯍꯧꯒꯦ ꯃꯥꯟꯖꯅ ꯊꯥꯗꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯥꯛꯂꯤꯉꯩꯁꯤꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯣꯗ ꯑꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯂꯩꯌꯨ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯄꯥꯕꯨꯡ ꯏꯃꯥ ꯆꯠꯄꯤꯔꯣ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯂꯩꯃꯍꯜ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯄꯥꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯔꯣ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏ ꯕꯦꯝꯃ ꯍꯩ ꯆꯥꯕ ꯊꯛꯄ ꯋꯥꯠꯍꯟꯒꯅꯨ ꯅꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤꯀꯣ ꯅꯪ ꯐꯔꯦ ꯏꯃꯥꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯅꯣꯡꯃꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯏꯃꯥ ꯆꯥꯎꯔꯦꯟ ꯑꯃꯨꯛ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯈꯔ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯒ ꯂꯩꯃꯍꯜꯒ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯁꯤꯗ ꯇꯠꯄ ꯃꯇꯧ ꯑꯗꯨꯗ ꯃꯥꯟꯖ ꯃꯥꯅ ꯐꯅ ꯍꯥꯏꯔꯨꯔꯁꯨ ꯊꯥꯗꯣꯏꯅ ꯌꯥꯕ ꯀꯧꯕ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ ꯑꯗꯨꯅ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯤꯡꯗ꯭ꯔꯤ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯊꯕꯛ ꯂꯩꯍꯧꯏ ꯃꯥꯟꯖ ꯊꯣꯛꯈ꯭ꯔꯤ ꯊꯥꯗꯣꯏꯅ ꯍꯥꯏꯖꯩ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯍꯤꯡꯅꯔꯤ ꯂꯩꯅꯔꯤ ꯑꯩꯁꯨ ꯉꯝꯅꯕ ꯍꯤꯡꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯁꯤꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯈ꯭ꯔꯔꯣꯏ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯀꯜꯂꯕ ꯋꯥꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯟꯖ ꯃꯌꯨꯝ ꯍꯦꯛ ꯍꯟꯕꯒ ꯍꯥꯊꯨ ꯍꯥꯊꯨꯅ ꯏꯔꯨꯖꯗꯨꯅ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯡꯁꯤꯖꯕ ꯊꯥꯖꯒ ꯎꯅꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯣꯕꯦ ꯆꯠꯂꯝꯃꯤ ꯁꯣꯝꯗꯅ ꯊꯥꯖꯅ ꯃꯥꯟꯖ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯥꯟꯖ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯊꯥꯖ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯃꯁꯤꯗ ꯊꯥꯖꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯉꯁꯤ ꯇꯔꯅꯦ ꯅꯪꯅ ꯊꯦꯡꯂꯤꯕꯁꯤꯕꯣ ꯍꯦꯃꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯅꯨꯄꯤ ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯉꯥꯏꯕ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯁꯥꯎꯅꯨꯁꯤ ꯅꯪꯅ ꯊꯦꯡꯉꯩꯁꯦ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯑꯣꯏꯔꯝꯒꯅꯤꯅꯦ ꯊꯥꯖ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯇꯥꯕ ꯄꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯅꯪꯒꯤꯁꯦ ꯊꯥꯗꯣꯏꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ ꯃꯥꯕꯨ ꯑꯃꯨꯛ ꯂꯧꯒꯦ ꯁꯤꯔꯣ ꯊꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯟꯖꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯊꯥꯖ ꯅꯪ ꯑꯗꯨꯝꯕ ꯀꯥꯍꯦꯟꯕ ꯋꯥꯗꯤ ꯈꯛ ꯍꯥꯏꯒꯅꯨ ꯀꯔꯤꯒꯤ ꯀꯥꯍꯦꯟꯕꯅꯣ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯂꯝꯒꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯌꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯏꯕꯨ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯊꯥꯖ ꯋꯥꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯆꯥꯟꯅꯕꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯀꯔꯤꯒꯤꯅꯣ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤꯅꯦ ꯊꯥꯖ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯤ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ ꯃꯉꯣꯟꯗ ꯀꯔꯟ ꯇꯥꯅꯕ
ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯕꯗꯤ ꯀꯩꯅꯣ ꯍꯣ ꯃꯥꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨ ꯂꯣꯏꯕꯤ ꯍꯥꯏꯅ ꯃꯤꯡ ꯈꯪꯅꯔꯕꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯨ ꯁꯤꯈ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯒꯦꯔꯥ ꯃꯥ ꯊꯣꯛꯄ ꯇꯧꯖꯁꯅꯤ ꯃꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪꯒꯤꯁꯦ ꯃꯥꯕꯨ ꯄꯥꯝꯖꯕꯒꯤ ꯅꯨꯡꯁꯤꯖꯕꯒꯤ ꯌꯥꯝꯅ ꯃꯥꯜꯂꯦ ꯊꯥꯖ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯅꯪ ꯍꯟꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏꯅꯤꯡꯉꯩꯗꯤ ꯑꯩꯗꯤ ꯍꯥꯏꯒꯅꯤ ꯑꯁꯨꯛ ꯄꯦꯟꯖꯗꯕ ꯅꯣꯡꯃꯇ ꯅꯪ ꯑꯩ ꯎꯅꯕꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯅꯨꯄꯤ ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯉꯥꯏꯕꯅꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯩꯅ ꯍꯧꯕ꯭ꯔꯣ ꯍꯥ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯩ ꯁꯣꯏꯔꯤꯁꯦ ꯑꯩ ꯃꯇꯨꯡꯗ ꯉꯟꯅ ꯂꯥꯛꯂꯒꯦ ꯉꯟꯅ ꯂꯥꯛꯄ ꯂꯥꯛꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯃꯥꯒꯤ ꯀꯅꯥ ꯂꯩꯇꯕꯗꯨꯗ ꯃꯗꯨ ꯅꯪꯅ ꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯅꯪ ꯀꯔꯤꯒꯤ ꯃꯗꯨ ꯈꯪꯗꯕꯅꯣ ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯃ ꯊꯥꯖꯅ ꯃꯊꯃꯣꯏꯗ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯩ ꯃꯥꯟꯖ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯎꯔꯦꯜꯒ ꯂꯩꯃꯥꯜꯒ ꯐꯝꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯇꯧꯏ ꯆꯥꯎꯔꯦꯜꯅ ꯍꯥꯏ ꯃꯃꯥ ꯏꯕꯨꯡꯉꯣ ꯃꯥꯟꯖꯗꯣ ꯃꯥꯒꯤ ꯃꯇꯧꯗꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯒꯤ ꯃꯇꯥꯎ ꯅꯤꯡꯊꯦꯝꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤꯕ ꯌꯥꯝꯅ ꯐꯩ ꯃꯍꯥꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨꯗꯤ ꯐꯩꯌꯦ ꯑꯗꯨꯕꯨꯅꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯔꯤ ꯃꯥꯒꯤ ꯀꯔꯤ ꯃꯑꯣꯡꯗ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕ ꯍꯥꯏꯌꯨꯅꯦ ꯃꯤꯒꯤ ꯃꯆꯥꯗꯨ ꯄꯥꯈꯪꯅꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯈꯪ ꯃꯥꯅ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗꯨꯕꯨ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯝꯒꯗ꯭ꯔꯥ ꯃꯥ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯤꯅꯤꯗ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯀꯧꯔꯒ ꯏꯆꯥꯅꯨꯄꯤꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯊꯥꯖꯔꯁꯤꯔ ꯍꯥꯏꯅ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯀꯔꯤ ꯋꯥꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯈꯤꯗꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯀꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯕꯒꯦꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯤ ꯇꯥꯈꯤꯅꯤ ꯇꯨꯃꯤꯟꯅ ꯂꯩꯖꯧꯗ ꯅꯆꯥꯅꯨꯄꯤꯅꯒ ꯇꯥꯔꯕꯗꯤ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯑꯁꯨꯛ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯃꯥꯅ ꯈꯛ ꯌꯥꯗꯦ ꯅꯪ ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯣꯏ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯍꯥꯊꯨꯃꯜꯂꯤ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯏꯪꯅ ꯇꯞꯅ ꯈꯟꯅꯒꯗꯕ ꯋꯥꯅꯤ ꯃꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯐꯩ ꯑꯩꯅ ꯇꯥꯕꯗ ꯈꯔꯁꯨ ꯅꯪꯕ ꯏꯃꯨꯡ ꯃꯥꯜꯂꯤ ꯅꯨꯄꯥ ꯑꯅꯤꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ ꯏꯆꯥ ꯅꯨꯄꯤꯗꯨꯕꯨ ꯂꯧꯖꯔꯒ ꯏꯪꯈꯣꯜ ꯁꯝꯕꯜꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯍꯣꯏ ꯌꯥꯔꯦ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯀꯅꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯇꯣꯛꯄꯤꯔꯣ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨ ꯂꯩꯅꯈ꯭ꯔꯦ ꯆꯥꯎꯔꯦꯟꯅ ꯃꯥꯟꯖꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯄꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯔꯛꯂꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯊꯥꯗꯣꯏꯒꯤ ꯃꯀꯥꯗ ꯌꯦꯠꯂꯔꯕ ꯍꯧꯔꯔꯦ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤꯗ ꯃꯤꯇꯥꯗꯨꯅ ꯅꯨꯄꯥ ꯀꯌꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯨꯝꯗꯨ ꯂꯩꯅꯈ꯭ꯔꯦ ꯊꯣꯞꯄ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯥꯗꯣꯏꯕꯨ ꯂꯨꯝꯕ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕ ꯇꯧ ꯑꯁꯤ ꯊꯥꯗꯣꯏꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯅ ꯀꯔꯤꯕꯨ ꯃꯈꯣꯏꯗ ꯍꯥꯏꯔꯨꯒꯅꯤ ꯊꯣꯞꯄꯅ ꯌꯨꯝꯂꯣꯝꯗ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯃꯥꯁꯦ ꯁꯃꯨ ꯂꯣꯏꯕꯤꯅꯤ ꯁꯃꯨ ꯂꯣꯏꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯛꯂꯦ ꯊꯕꯛ ꯀꯌꯥ ꯁꯨꯗꯨꯅ ꯋꯥꯅ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯐꯪꯗꯦ ꯀꯥꯟꯅꯕꯗꯤ ꯃꯥꯕꯨ ꯂꯨꯝꯒꯅꯤ ꯃꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯨꯝꯅꯩ ꯑꯗꯨꯕꯨ ꯃꯥ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯔꯦꯡꯆꯨꯝꯗ ꯇꯥꯛ ꯄꯥꯏꯔꯛꯏ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯪꯉꯤ ꯌꯦꯡꯊꯣꯛꯂꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯏ ꯃꯥꯅ ꯍꯥꯏ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯁꯣꯝꯁꯨ ꯊꯥꯗꯣꯏꯕꯨ ꯂꯨꯝꯕ ꯂꯥꯛꯏꯔꯣ ꯂꯨꯝꯕꯤꯌꯨ ꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨ ꯊꯤꯡꯖꯗꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯃꯇꯝ ꯃꯥꯡꯗꯕꯅꯤ ꯁꯤꯅꯤ ꯊꯥꯗꯣꯏꯗꯤ ꯑꯩꯒꯤꯗꯨꯝ ꯑꯣꯏꯒꯗꯧ ꯂꯩꯔꯦ ꯃꯥꯁꯦ ꯁꯃꯨ ꯂꯣꯏꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨ ꯂꯣꯏꯕꯤ ꯈꯪꯉꯕ ꯃꯁꯤꯗ ꯃꯥꯟꯖꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯁꯦꯠ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯑꯗꯨꯝꯅ ꯈꯨꯠ ꯌꯥꯔꯛꯄꯗꯨꯗ ꯊꯣꯛꯄꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯈꯨꯠꯀ ꯊꯥꯏꯅꯦ ꯍꯩ ꯎꯁꯤꯠꯇ꯭ꯔꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯐꯨꯖꯤꯟꯒꯦ ꯇꯧꯏ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯦꯛꯇ ꯈꯟꯅꯔꯛꯏ ꯊꯥꯗꯣꯏꯅ ꯃꯁꯤꯕꯨ ꯈꯪꯂꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯨꯅ ꯊꯣꯛꯏ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗ ꯈꯠꯅꯔꯤꯕꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ ꯇꯥꯃꯥꯟꯖꯥ ꯁꯤ ꯇꯣꯛꯂꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯤꯒ ꯈꯠꯅꯕ ꯐꯠꯇꯦ ꯁꯤ ꯇꯣꯛꯑꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯃꯥꯏꯁꯤ ꯀꯥꯏꯅꯕ ꯊꯥꯖꯤꯜꯂꯒ ꯐꯗꯧꯅꯤ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯅꯝꯗꯅ ꯅꯨꯄꯥꯗꯨꯕꯨ ꯇꯥꯟꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤ ꯈꯠꯅꯔꯤꯕ
ꯑꯩꯁꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯊꯥꯗꯣꯏ ꯂꯥꯏꯕꯛ ꯊꯤꯔꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯑꯃꯨꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯀꯥꯂꯤꯃ ꯇꯩꯁꯤꯟꯅꯕ ꯂꯝꯕꯤ ꯁꯤꯜꯂꯅꯨ ꯑꯩꯒꯤꯗꯃꯛ ꯑꯁꯨꯝꯅ ꯃꯤ ꯈꯠꯅꯕꯤꯒꯅꯨ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗꯅ ꯃꯍꯥꯛ ꯂꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯟꯖꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯗꯨꯗꯅꯤ ꯊꯥꯗꯣꯏ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯂꯩꯈ꯭ꯔꯦ ꯄꯥꯎꯁꯦ ꯃꯥꯟꯖꯅ ꯇꯥꯔꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯣꯏꯔꯥꯡ ꯂꯥꯡꯏ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯔ ꯍꯨꯞꯇꯨꯅ ꯍꯦꯛꯇ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨ ꯂꯦꯞꯇꯨꯅ ꯂꯥꯎ ꯈꯣꯡꯂꯛꯏ ꯍꯩ ꯌꯨꯝꯁꯤ ꯂꯩꯕ ꯃꯤꯈꯩ ꯊꯣꯛꯂꯛ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯥꯟꯖꯒ ꯊꯥꯗꯣꯏꯒ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯏꯔꯥꯡ ꯂꯥꯡꯅꯔꯛꯄꯗꯨꯗ ꯏꯪꯉꯉꯛꯄ ꯐꯥꯎꯔꯦ ꯌꯦꯡꯊꯣꯛꯇꯨꯅ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯌꯨꯝꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯥꯟꯖ ꯃꯄꯥꯟꯗ ꯊꯣꯛꯏ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛ ꯎꯏ ꯏꯪꯉꯉꯛꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯄꯥꯈꯪ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯑꯁꯨꯝ ꯅꯩꯗꯨ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯝꯅ ꯇꯧꯃꯤꯟꯅꯖꯗꯦ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯅ ꯍꯩ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯒꯗ꯭ꯔꯣ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨ ꯂꯩꯔꯤꯕꯁꯦ ꯅꯪꯁꯦ ꯄꯥꯈꯪꯅꯦ ꯍꯥꯏꯕ ꯀꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯕꯨ ꯑꯗꯨꯛ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯟꯖꯕꯅꯤ ꯀꯔꯤꯒꯤ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝ ꯀꯩꯗꯧꯕꯤꯔꯤ ꯃꯌꯥꯝ ꯑꯗꯨ ꯂꯥꯡꯈꯠꯅꯔꯛꯂꯤ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯃꯁꯥꯗꯣ ꯉꯝꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯨꯄꯤ ꯈꯔꯅ ꯆꯪꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯐꯥꯗꯨꯅ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯄꯨꯊꯔꯛꯏ ꯅꯨꯄꯥ ꯈꯔꯅꯁꯨ ꯃꯥꯟꯖꯕꯨ ꯃꯈꯥꯗ ꯄꯨꯊꯩ ꯃꯍꯩ ꯃꯈꯣꯏꯅ ꯊꯣꯛꯄ ꯄꯉꯥꯡꯇ ꯉꯥꯡꯅꯩ ꯃꯌꯥꯝ ꯃꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯩꯅꯥ ꯀꯠꯂꯁꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯔꯦ ꯀꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄꯁꯤꯗ ꯃꯥꯟꯖꯅ ꯍꯥꯏꯖꯩ ꯃꯌꯥꯝ ꯑꯗꯨꯝꯅꯇꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯤ ꯇꯧꯗꯕ ꯃꯌꯥꯝ ꯀꯩꯅꯥ ꯀꯠꯂꯁꯤ ꯅꯨꯄꯤ ꯑꯅꯤꯅ ꯂꯩ ꯄꯔꯦꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯁꯤ ꯂꯩ ꯄꯔꯦꯡꯁꯤꯗ ꯂꯩ ꯃꯁꯤꯅꯤ ꯍꯦꯛꯇ ꯍꯣꯍꯜꯂꯁꯤ ꯃꯗꯨꯕꯨ ꯅꯝꯗꯅ ꯃꯥꯟꯖꯗ ꯄꯤ ꯍꯩ ꯁꯤ ꯄꯥꯏꯌꯨ ꯂꯩ ꯄꯔꯦꯡꯁꯤ ꯄꯥꯏꯌꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗ ꯍꯨꯎ ꯏꯃꯥ ꯏꯕꯦꯟ ꯑꯁꯨꯝꯅꯇꯗꯤ ꯇꯧꯕꯤꯒꯅꯨꯗ ꯍꯨꯎ ꯍꯥꯏꯔꯗꯤ ꯀꯣꯛ ꯍꯨꯎꯗꯅ ꯅꯨꯄꯥ ꯑꯃꯅ ꯃꯁꯤ ꯐꯨꯖꯤꯜꯂꯒꯦ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯗꯅ ꯍꯦꯛꯇ ꯃꯥꯟꯖꯅ ꯃꯈꯨꯠꯃꯛꯅ ꯊꯥꯗꯣꯏꯗ ꯂꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯍꯨꯍꯜꯂꯤ ꯊꯥꯗꯣꯏ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯃꯕꯨꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯅꯨꯄꯤ ꯑꯃꯅꯕꯨ ꯍꯦ ꯅꯨꯄꯤꯌꯥ ꯅꯪꯅ ꯑꯃꯨꯛ ꯂꯩ ꯄꯔꯦꯡꯁꯤ ꯍꯨꯎ ꯂꯩ ꯄꯔꯦꯡ ꯑꯃ ꯍꯨꯛꯇꯣꯛꯇꯨꯅ ꯑꯃꯨꯛ ꯄꯤ ꯍꯨꯎ ꯍꯥꯏꯕꯅꯤꯅꯦ ꯁꯠ ꯍꯨꯎꯅꯦ ꯅꯝꯗꯅ ꯍꯨꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯟꯖꯒ ꯊꯥꯗꯣꯏꯒ ꯀꯩꯅꯥ ꯀꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯨꯞꯅꯍꯟꯅꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯁꯣꯟꯊꯗꯨꯅ ꯂꯩꯍꯧꯏ ꯆꯥꯎꯕꯤꯇꯣꯟꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯎꯒꯅꯨ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕꯤ ꯊꯥꯗꯣꯏꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯖꯕꯗꯣ ꯏꯆꯦ ꯃꯨꯟꯅ ꯈꯪꯏ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯊꯥꯗꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯦ ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯁꯣꯏꯔꯣꯏ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯍꯋꯥꯏ ꯃꯇꯣꯟꯗꯤ ꯑꯉꯥꯎꯕ ꯁꯟꯅ ꯆꯥꯈꯤꯕ ꯍꯧꯅꯁꯥꯅꯤ ꯅꯪꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯁꯦꯟꯅꯕꯤꯌꯨ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯣ ꯏꯗꯣꯝꯆꯥ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ ꯉꯁꯤꯗꯒꯤ ꯏꯕꯨꯡꯉꯣ ꯃꯥꯟꯖꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯠꯆꯧꯀꯣ ꯅꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯕꯨ ꯃꯥꯒꯤ ꯃꯔꯨꯝ ꯊꯨꯞꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤꯇꯣꯟ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯑꯃ ꯂꯩꯍꯧꯗ꯭ꯔꯦ ꯊꯥꯗꯣꯏ ꯌꯥꯝꯅ ꯀꯞꯂꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯡꯊꯗꯨꯅ ꯃꯍꯥꯛ ꯀꯞꯂꯦ ꯃꯥꯟꯖ ꯃꯗꯨꯕꯨ ꯌꯦꯡꯏ ꯋꯥ ꯍꯦꯛ ꯉꯥꯡꯊꯣꯛꯄ ꯉꯝꯗꯦ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯑꯗꯨꯃꯗꯤ ꯐꯥꯖꯤꯟꯖꯔꯦ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯊꯥꯗꯣꯏ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕ ꯀꯞꯂꯒꯅꯨ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯗꯕꯅꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯩꯔꯒꯦ ꯃꯥꯟꯖ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯅꯨ ꯑꯃꯨꯛ ꯍꯟꯗꯣꯛꯂꯨꯕ ꯌꯥꯕ ꯈꯣꯡꯐꯝ ꯅꯠꯇꯦ ꯃꯁꯥꯗ ꯍꯩꯅꯗꯕ ꯏꯀꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯂꯩꯃꯁꯨ ꯆꯦꯜꯂꯛꯏ ꯃꯈꯣꯏꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯃꯥꯟꯖ ꯃꯃꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯂꯛꯀꯗꯒꯦ ꯍꯥꯏꯅ ꯄꯥꯈꯠꯂꯨꯏ ꯑꯗꯨꯕꯨ ꯉꯥꯡꯂꯛꯇꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯔꯤꯁꯨ ꯁꯥꯎꯗꯦꯅꯦ ꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯅꯨ ꯏꯆꯥꯅꯤꯒꯤ ꯅꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯏꯃꯥꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯈꯣꯏꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯔꯁꯤ ꯊꯥꯗꯣꯏꯅ ꯇꯞꯅ ꯏꯃꯥ ꯃꯥꯕꯨꯅꯦ ꯉꯁꯤꯗꯒꯤꯗꯤ
ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯏꯃꯥ, ꯃꯥꯟꯖꯒ ꯊꯥꯗꯣꯏꯒꯅ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨꯂꯣꯏꯕꯤ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯊꯥꯗꯣꯏ ꯃꯄꯨ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ꯫